KANGPOKPI district ki Kodrim amadi Kotland marakta masak khangdabasing na ambush tawrakpada Thadok Church ki leader ama yauna mioi mari sire hairi thogdo sing asi yupung taraga minute taraga manga rom tabada thokibani thogdo sida leikidraba mioi sing adudi V Silho Paungau Hikai amadi Kaigolun ni hairi leikidraba mioi mari sigi manungda V Silho hairi ba mioi si Manipur Baptist Convention gi former General Secretary oibagi mathakta Thado Baptist Association of India ki pastor oiribani hairi thogdosi gi chap report hauzik fawbi go oina khangbu ngamdrabasu mioi sing asi Churchanpur Maikaidagi German Tiger Road fawduna lakpada ambush tawsilakibani hairi kuki gi tongan ba social media sing gi matung innadi ambush asi Zelangrong United Front ZUF Kamsong Group amadi VBIG na chathabani haina maral siri Amuramda thogdosi thokraba matung gari anida lakba Liangmai Furuki mioi kunrom kuki khulai paibu singna konsa khuldagi phakre hairi